morning. Mangang punsiba ngasisu taram nokjari ko. Stress mo ko. Ado ngasisu sida dum hawani. Ngang night aina chatle na habido. Ngang night sida leire. Ayuki hujik breakfast to bagi hujik kayo. Tang leirugi tan ke ko. Na yeminars makataw ke to ke. Kano leire ko aina ha parotha do. Ulak ke ko. Sida leidi leire ba. Ado ulak ke. Leto. Moi yamna di tawdi lahudre do 80 bukti lahore sida duga sina sai le hune ko ado sina tanggang pratanggang kano do ni sina parotha slere ana horen chalor kada hawi hauti comment biragi ai sida dum lai ba ko ado ai ngasai breakfast sab do lure chaba ado dum hawe ko duna imanawa sida x-ray amala x-ray copy ba ko ado ngakhtang delay gini ayuki mi lakpa mi lak ngai gini bako ngakhtang yengminagi ado horen yum yokanda hapakpa yabro yengage kaino battery je yam yaudre phone battery je ngakta charge ngak tawgi keba yengminarse duna ngakta aise thole e bako mi ju laure ayuki bade portable lam ju chatlure ba an thole e chatna ba tawge ngasidi gai a parking da khamdre sidoin khamame thoge dun aise hojita yum yokta ngairi bako hoje pung ama kadi dum ama makhai healthy helamani ayuki chaksu amta chadri bako aise ngasai na budi halakpa yamne ado ai bank tang changorba bank to ada changboda ai ada de namdi namaktre kaino da ai kano su pudraba sigi ai tripod se su pu hongdreba ana chak yam lamba lore cham cha thui kain jang nam te yeng mi nogis khopoi ka lo moi lo cha ga ai tang am ta cha ki am ta
ꯑꯩ ꯑꯗꯨꯝ ꯎꯏꯔꯨꯔꯦ ꯄꯣꯊꯥꯎꯔꯦ ꯇꯨꯝꯃ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ ꯑꯃꯝ ꯂꯩꯔꯝꯃꯦ ꯃꯄꯥꯟꯁꯨ ꯂꯣꯏ ꯃꯝ ꯂꯩꯔꯝꯃꯦ ꯅꯨꯡꯗꯥꯡ ꯄꯨꯔꯥ ꯇꯥ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯆꯦꯁꯤ ꯕꯣꯔꯥ ꯍꯧꯗꯣꯏ ꯇꯧꯔꯤꯕ ꯏꯔꯣꯜꯂꯒ ꯕꯣꯔꯥ ꯍꯧꯗꯣꯏ ꯇꯧꯔꯤ ꯑꯗꯨ ꯎꯠꯂꯛꯀꯦ ꯈꯣꯕꯣꯛ ꯁꯤꯜꯂꯦ ꯇꯧ ꯈꯣꯕꯣꯛ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯁꯤꯗ ꯕꯣꯔꯥ ꯍꯧꯗꯣꯏ ꯇꯧ ꯂꯩꯔꯝꯃꯦ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯍꯧꯕꯩꯁꯦ ꯁꯦꯝ ꯁꯥꯔꯤꯗꯣ ꯑꯁꯤꯗ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥꯅꯤ ꯍꯧꯗꯣꯏꯁꯦ ꯃꯥꯁꯤꯗ ꯃꯩ ꯊꯥꯒꯠꯂꯒ ꯏꯁꯤꯡ ꯂꯨꯝꯃꯝꯃꯤ ꯑꯩ ꯗꯨꯀꯥꯟ ꯊꯣꯛꯂꯛꯏꯅꯦꯕ ꯀꯣ ꯁꯤꯗ ꯃꯩ ꯊꯥꯒꯠꯂꯒ ꯏꯁꯤꯡ ꯂꯨꯝꯃꯝꯃꯤ ꯑꯩꯈꯣꯏ ꯕꯥꯒꯤ ꯋꯥꯇꯔ ꯕꯦꯒ ꯍꯥꯟꯕꯤꯅꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯥꯗꯣ ꯑꯗꯨꯝ ꯈꯪꯗꯦ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯝ ꯑꯣꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯔꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯋꯥꯇꯔ ꯕꯦꯒꯁꯦ ꯏꯁꯤꯡ ꯍꯥꯜꯂꯒ ꯃꯁꯥꯗꯨ ꯂꯨꯝꯍꯟꯅꯕ ꯇꯧꯍꯜꯂꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏ ꯃꯥꯁꯤ ꯂꯩꯔꯦ ꯗꯨꯀꯥꯟꯗ ꯗꯨꯀꯥꯟ ꯃꯅꯨꯡ ꯌꯧꯔꯛꯑꯦ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯌꯧꯔꯛꯑꯦꯕꯀꯣ ꯗꯣꯛꯇꯔꯗ ꯄꯨꯈꯠꯄ ꯍꯥꯏꯁꯦ ꯑꯃ ꯌꯥꯔꯣꯏꯃꯤ ꯍꯧꯖꯤꯛ ꯀꯩꯅꯣꯅꯦ ꯀꯃꯥꯏꯅ ꯌꯥꯗꯣꯔꯤꯒꯦ ꯄꯨꯒꯦ ꯄꯨꯈꯠꯂꯨꯔꯁꯨ ꯑꯩ ꯉꯝꯃꯔꯣꯏ ꯇꯜꯂꯦ ꯑꯩꯅ ꯀꯃꯥꯏꯅ ꯄꯨꯈꯠꯇꯣꯔꯤꯒꯦ ꯀꯩꯗ ꯍꯥꯞꯄ ꯄꯨ ꯍꯥꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯁꯤ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯂꯩꯔꯤꯕꯀꯣ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯂꯩꯔꯤ ꯁꯤꯗ ꯑꯣꯏꯅ ꯆꯥꯛꯇꯣ ꯁꯤꯗ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯒ ꯑꯣꯏꯅ ꯆꯥꯔꯒꯦꯅ ꯑꯩꯈꯣꯏ ꯆꯦ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏꯅꯤꯁꯤ ꯆꯥꯗꯣꯔꯦ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯑꯃ ꯆꯥꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯔꯦꯕꯀꯣ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯆꯥꯔꯦ ꯀꯩꯒꯤꯅꯣꯗ ꯗꯨꯀꯥꯟꯁꯨ ꯁꯪꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯕꯥꯁꯨ ꯅꯥꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏꯅꯤ ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯦ ꯑꯩꯈꯣꯏ ꯆꯦ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯒ ꯆꯥꯛꯇꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯑꯗꯨꯒ ꯑꯅꯧꯕ ꯚꯤꯌꯔ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ